Arambai News Guwahati da Maithelongi pau tawiribasingbу ihan hanumuktada chingangbam Sujitrani na kurumjari. Hujing asigi samlappa mariba pausing lawirase. Lagliba July tara numaizing numit itnik adubu handaki itki thoromasida sasan chingba mata kakpa yaroi haina Assamgi Home Ministry na notification ama thadorakre. Athingba asigi mayokta chatpasingi mathakta ain gi oiba akanda action lokhotkani hainasu chirol asida palle. Panbayai AIUDF ki chief Badruddin Azmal nasu handaki id asida san hatpiganu haina handakta lauthokhibasu laikhrabane. Adubu AIUDF ki MLA kharanadi Azmal gi wafam asi lanai wafam oina lauba pamnari. Lakipur Ahal Marup ki Mihut Kangbu amana ngarang Kasargi ADC amadi Lakipur Subdivision gi SDO gi Thaudangsu Puriba Sandip Nath ka unaduna Lakipur gi Chakhot Thorang amadi handaki singi chaw hantarakpagi pyamasida ichawna soklaba mioisingda mateng ningthina pinanabagi matangda wari sanakre loinana lupki wakat kaya yawba wakatche amasu Assamgi CM yognanaba kusinakhe Wakache asida subdivision gi head office sananaba Lakipur subdivision asi civil district ta upgrade tawinaba Silghat Baskandi amadi Singerbon Tolengram Barak Turel gi thong amam sabinaba loinana planning board ama sembiduna Lakipur gi chakot thorang sing paikhat pinabina chimbagi matangda wakat kaya yawkhe Mihut Kangbu asida lubasigi president Thoidingjam Dhirendra amadi general secretary Ingudam Binodsu saruk yakhe Lakipur subdivision ki manung chana laiba Lining Thau Sanamahi Sanglen Lakipur Khunauda Lining Thau Sanamahi Thogul Kanglup Nungpau Kasargi Lujing Purel Khangembam Bishwanath Namifam Apoiduna ngarang phamgiba mifamna Lining Thau Sanamahi Thogul Kanglup Imphal gi thomisingna tengbang birakpa sel gi matenga loinana Kasargi singi chawna awaba pibiramlaba mitei khungangsingda lagliba nongmaijing numitta ngamjaba potlamsing yenthokani haire Manipur ki Bosem Naloba class 10 ki result ngasi lauthokre Catholic School Kanchipur gi Rahul Laishram na topper oike Mahiro lising kuntra mapan ga chani kuntra humdoina examination thabada lising kunmapan ga chani pan taramari na pass tawrakhe Rahul Laishram na mark chatru ki manungda chawnga ga marfutaruk phangduna makokta aduga Heritage Convent Uripoki Maithem Dhanjit na mark chawnga ga marfumanga amadi school asimaki Tanis Tongbramsu mark chawnga ga marfumanga phangduna ani subada aduga ahum subadana Eureka Academy Thongnauzam gi Meneka Huidrom Ratan Kumar Memorial School Kwakaithel gi Jesia Khwairakpamna mark chawnga ga marfumari phangduna ahum suba taminarakhe handaki result asida chada humbudra manga na pass tawduna haukiba chahi 10 gi manungda khwaidiki masing yamna pass tawbagi chang oire first division da Mahiroi lising kun ga chahum marfutra humdoi second division da Mahiroi lising mapan ga chama ga yankai humdoi duga third division da chani ga humpunipan pass tawrakhe Central Board of Secondary Education CBSE na Kangleipak higher secondary gi thak phawba tambada Manipuri subject ki syllabus sembada chawna asoiba leire asuki matik pikpa subject ama oina phawba masing thaba yadaba maong amada semlakle maramaduna mari leinaba authority na athuba matamgi manungda syllabus asi semdokadabani haina Students Union of Kangleipak sukki maikaidagi phongdorakle Handak tupolgi singning khaibada laikidraba madi awana nanglabasingda mateng pangnabagidambak CM Relief Fund da LMG like-minded group na lupalising yang kay tengbang ama ngarang CM N Biren masamakta kusinakre CM gi banglo da pangthokiba tengbang thoram da group asigi president L Kunjoy Kesor chief advisor Wangkimsa Samjai amadi advisor board member Asem Kennedy amadi group asigi publicity secretary Rakesh Nauremsu saruk yakhe Ngasi Lamlai Kendragi Irabot Memorial Park ta CPI Manipur gi Kulhumdoi Suba State Conference Party gi veteran Luchingba Langol Ibo Yaimana Party gi Angangba Phiral Chikhatladuna Hawdokre Delegate Chahunga Kuna saruk yakhiba conference asida comrade veteran member Kuntra Humdoi da Sol Amam Kudol Tamduna Ikai Kumnakhe Ngasi gi conference ta special guest oina saruk yakhiba CPI gi National Secretary
Comrade Palap Senguptana haikibada Manipurgi young comrade singna Manipura Manaba Kunayama Puraknaba Honagani. Numid humni chupna chathagadaba conference asida Manipurgi Kendra Kuntrani Thoidagi delegate sing tanadana Nagaland dagi delegate Anisu Sarukyaki. Loidana left party singi comrade K.H. Santa, comrade K. Manoranjanamadi, comrade Gyanesor F.D. Nachingbasu Sarukyaki. Tripura Board of Secondary Education alauba Madhyamik Examination English Ingani Kunithoida Buddhajung Girls Higher Secondary gi Mahairoi Bamutiya Taltalagi Hizam Priyanka Dattana Chada Marfutara Taruk Dasmik Mari Pangduna Maki School Asigioina Toporakre Maki Apokpa Hizam Hiramani Datta AMC area Rikso Thobane Aduga Maki Mama na Mama Purbita Dattasu Icham Chambi Yumgi Tabak Puduna Lazabini Hairi. Chinese mobile maker singi mathakta mideng thamdaba yaraktre lupa croli sing humpuni thoigi wathok amada Chinese mobile company khara chenarakle mobile company Vivo gi bank account chamaga taramapan thingzin khre India gi tongan mafam nipuni panda idina red chathaki Vivo na lupa crore lising humpuni thoiga chamri humbudra taru China da Thadok lambagi likhun pangbangam kre. Ngasi yamnamak nungaitaba thodok amoina Japan gi hanagi Prime Minister amadi India gi yamnamak thajaningai oiba nungshiraba maru Shinzo Abe laikhidre. Mahak nongoi maru ani panbadagi hospital da laikanaba ngamdana laikhitabane. Mahaki angoba purit ikhengtana pungangang tasingnadi I thokmanbadagi mahak gyan mangkhibane. Doctor na mahakpu kananaba phana kana hotnaki adubu kanwangam khide. Narada Mikhalgi vote amada wangang lingai ikhang khanghogdana Tetsuya Yamagami koba chahi nipuma thoisuraba mioi amana mahakpu maningdagi nongmai kaplakhi. Kapliba mioi asi khudakta phaki yamnamak thajadana rajnitigi hingsa thoktaba lebaga sida asumna ikhang khanghogdana ex Prime Minister mabu kaptuna Hatpagi thong asina Japan tanatana Malem gilebag namakna pungak nakre. Shinzo Abe Japan gi khwaidigi sangna Prime Minister oiramba atangba luchingbani politician ni. English ngamaga chamapan nipuni pani matungda Prime Minister gi office amukhanna paiba ngamkiba ahanba Prime Minister su Abe ni. English ngani taruk tagi English ngani teret fawba ahan boy na mahak Prime Minister orba matung English ngani tarani thoidagina English ngani kun fawba amuk mahak na Prime Minister oram ki malemgi ani suba lanjau matung Japan gi khwaidigi nahaoi na Prime Minister oikibasu mahak na oire English ngani taramari amadi taret ta mahak na luchingduna maki party LDP na humduna mai pakhi English ngani kunda mahak hakchang khazik pangdabadagi Prime Minister famdagi kumthaki North Korea gi mathakta akhaba meeting na yengduna lakliba si abeni asumna kabliba miyoy asi nara sahar gi ni Maritime Defense ki ex member ni mahakna hat ke haina atamnana abebu kapani hairi thodo asigi mamangda mahak kuchit chaladuna tanjang aiduna leibadu camera da mayek sengna uba fangki Kablaba matung mahak chain gesu honakide mahaki nongmay asi homemade natraga modified shotgun ni pension gi matangda miyoy asigi yamna magpendaba leisu hairi adubu hatpagi asengba chapchaba maram hojik phawba khangba ngamdri Japan gi nungsijraba Prime Minister oiramba miyoy yama hatpagi maral mahaki matakta chapchana pigani haina hojik Prime Minister oiriba kisidana phongdorakhi Abebu asumna kaptuna hatkrabagi matung karino haifam khangde wahai leite haiduna Prime Minister na yamnamak nungaitaba phongdorakhi India gi oina yamnamak achouba mangjaba ma oibaga loinana Prime Minister Narendra Modi gi khwaidigi thajaningai oiba marup amasu ngasidi mangjakhre mahak marirak India da Prime Minister oina laklamkhi India ga mari he na chesin hanbatanatana inglisingani taratarukta Varanasi Ganga Arti dasu mahak saruk yaramkhi ningsingba yai inglisingani tarataruk asidani Abe amadi Modi na bullet train gi chukti tawnakhiba adu
India की Republic Day थौरम द सरुक याखिबा जापान की अहानबा प्राइम मिनिस्टर सु अवे खक्तने असुमना इंडिया की ख्वाइदगी थाजनिंगाई ओइबा मरुप अमा इखंग खंगौदना लेखिदबसिदा प्राइम मिनिस्टर नरेंद्र मोदी ना हाइफम खंगदना नुंगाइतबगी चैथेंग फंगिबगा लोइनना इंडिया ना हयेंग जुलाई 5 सिंजो अबेबु इकाई खुमनबो ओइना नोंगमा नेशनल मोर्न लाउथोखरे म्यांमार की तमुदा कापतुना हातख्रबा इंडिया की तमिल मचा अनी की हकचांग खुसिनरकनबा कन्ना दाबी तौरिंगै मतमसिदा लोना मई थादोखरे हाइपा पाउ तानरकपदगी इमुंग मनुंग अमदी मोरेगी मियाम पेनद्रे असेंगबा मरम चपचाबा खंगनबा अकनबा इरांग हौरकपा याना लैरकले नाकलमरोमदा म्यांमार की माइकैदगी पाखंग मचा अनी असिगी हकचांग सिनरकपगी मतंगदा वफम अमता फोंदोरकपा लैत्रे अरोइबदा ngasi tentakpa maroiba pau khara Manipur gi yelhomi sing kananabagi damak changsilakpa khongjangda thawaina pontha pikraba miyamna lamjing meira mingthon pikraba sapam Robin Hood ki 8 lak suba ningsing thoram mahaki aroiba yatapam awa chingda ngasi pangthokre UCM na Andaman and Nicobar Island leiba Mount Manipura ningtho Kulachandra yauna sakhang haudraba mioi kulhumdoi gi mafamda ikai khumnaba utkre ngarang ahing nongkan na chubadagi Churchanpur gi Tipaimuk lambi paringi santing amadi Saihon village ani gi marakta khanghaudana chingning khairakpadagi bolero gari ama chenthakibadagi mioi ani laikhidre mioi tarana sokle haire Shiv Sena gi President Uddhav Thackeray na ngasi irai numit Maharashtra da midterm poll gi demand torokhibaga loinana lirung tena mahaki party gi mikhal gi symbol oigani haibagi thajabasu phongdorakre Kolkata da monkeypox ki case ni chingnaba ama ngasi phangkre India dagi yatri lising humbudramapan henbana handaki Saudi Arabia gi Hajj ta saruk yari Malem gi mioi million amamuk Arafat ki lampakta pungani thajanari Akash Airlines na commercial service haunanabagi DGCA dagi air operator certificate phangkre Mustafa Ibn Jamil Koba Kashmiri Nupamana Tatare Changna meter chonga sangba scroll amada Quran iraduna world record thamkibaga loinana Lincoln Book of Records tachu chanba ngamkre Russia ki President Putin na Ukraine ki mathakta akanba warning piraduna Russia na piriba tam ingadabani natrabadi khwaidagi tamthiba dugidamak sem saduna leiro hairakre Amadi Russia na Alaska US tagi amuk lokshin su ki halakle Indian origin Rishi Sunak na Boris Johnson ki mahut sinduna UK ki Prime Minister oinanabagi phirep laure lauthorakre Amadi Bangladesh lengak na electricity kananabagi damak decorative illumination siznaba ban tokre Ngasi gyuna di Arambai News Guwahati da Maitilon gi pau sandok jaba matang asta loisin jabaga loinana tabiriba singbo amkaso hanna kurumjari